Sitting Taramatoi Legadaba Taranitoi Suba Manipur Legislative Assembly gi Anirak Suba Mifam Hayengdagi Hauragani. President Wasak Lobagi Taramda Saruk Yagada Balabana, Chief Minister N. Birendi Hayengi Mifamda Saruk Yaruidari. Sitting Taramatoi Legadaba Taranitoi Suba Manipur Legislative Assembly gi Anirak Suba Mifam Hayengdagi Hauragani. Nauna President Kalaba Draupadi Murmu Wasak Lobagi Taram Hayeng Pangtokadariba Asida Chief Minister N. Bireng Saruk Yagada Balabana Hayengdagi Haudariba Assembly Session da Chief Minister Saruk Yararoi Haidi. Numit Taranitoi Chatagadabi Mifam Asida Sitting Taramatoi Legani. July Contramatoi di Nomaizing Oibana Suti Oigani. Hayeng Ahoba Numiti Obituary Pangtopa Natana Atopa Business Amata Leiradabayai. Mifam Asida Lengaki Maikaidagi Manipur Appropriation Bill 2022 number 3, 4, Amadi 5T Soidana Putokani Haidi. Maraksida Chief Minister N. Biren Haukiba Irai Numita Delhi da Chatuna Nauna President Kalaba Draupadi Murmu Masa Unaduna Harautayamba Fongdokre. Mahaki Kongchat Asida Chandel District Lamkang Naga Dance Troupe Amasu Loinari. Draupadi Murmu Unabatuda Lamkang Nagagi Nati Oiba Jago Ishe Kaya Amasu Utki. Ngarangsu Matam Loirba President Ramnath Kovinda Piba Aroiba Kaina Bagitaramda Chief Minister N. Biren Saruk Yaki. Hayeng Nauna President Kalaba Draupadi Murmu Wasak Lobagitaram Saruk Yarmlaba Matung Chief Minister N. Biren Imphal Gidamak Delhi Thadokani Haina Pau Asna Makatari.